Cyclone Remal na maram oiraga West Bengal chaona akaiba pire meeoi ani leikhidre amadi akanma moongda nongkana churi haina report tawnarakli agency gi pawgi matung ina West Bengal gi samudra mapanda angakpa phangna cyclone gi akanma nungsit sitpadagi mafam aduda lairiba meeoi ani leikhidre amadi nonglai nungsina yum kai kaya amang ata thokhalamne hari Cyclone Remal gi nungsit asi pungda kilometer chamaga kunthra mangarom yangna sitki masina maram oiraga ngarang numidang wairam state asigi Central Kolkata da laiba bibir bagan gi mafam amada nupa ama sekpal ningkhairak padagi nanduna laikre haina state disaster management gi official oiba paw amana hairi amaromda namkhana manaki Sundarban delta ga tainabada laiba Mausuni island da ahal oiraba nupi ama ngasi ayuk u teklak padagi nanduna leikhidre hairi mahaki mayumda u ta sinduna sokhibani hairi West Bengal gi chief minister Mamta Banerjee na ngasi phongdokhibada cyclone gi saitheng na piram laba maru oina Sundarban amadi samudra mapan gi fibam khudingmak ningthina yengseli loinana mahaki chief secretary ga phone da wari saduna cyclone asida laikidaba meeoi amadi asok apan sing khangdoknaba khanghankre amadi cyclone asina yum kaya humdokre amadi uwa electric post na singba kaya akai atoi thokhankre haina khangdok kaya thokhankre haina khangdoknaba haikre cyclone asigi matungda amang ata thokhalamliba sing semjennaba thorang tawnaba su haikre haina phongdorokli India Meteorological Department IMD na Tripura gi district ani Safazala amadi Gomati gi mafam sing red alert lauthokre Cyclone Remal asina maram oiraga lemhoriba district taruktana orange alert ni haina lauthokki